ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯟꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯗꯤ ꯕꯖꯥꯔꯁꯨ ꯆꯠꯇꯣꯏꯅꯦ, ꯁꯣꯞꯄꯤꯡ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯋꯥ ꯉꯥꯡꯕ ꯁꯨꯝ ꯍꯩꯇꯦ, ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯁꯤꯃ ꯂꯧꯒꯗꯕꯅꯦ. ꯁꯤꯃ ꯂꯧꯒꯗꯕꯅꯦꯕ. ꯑꯍꯨꯝ ꯍꯥꯟꯕꯗꯣ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯞꯅꯕꯁꯤꯡꯁꯦ ꯂꯣꯏ ꯐꯖꯩꯌꯦꯕꯀꯣ. ꯑꯗꯣ ꯌꯥꯝꯅꯁꯨ ꯇꯥꯡꯗꯦ. ꯑꯗꯣ ꯑꯩꯁꯦ ꯑꯃ ꯂꯩꯒꯦꯅ ꯇꯧꯕꯅꯦ, ꯑꯗꯣ ꯂꯩꯔꯛꯇ꯭ꯔꯦ. ꯁꯨꯝ ꯐꯗꯤ ꯌꯥꯝ ꯐꯖꯩꯌꯦ. ꯄꯣꯠꯆꯩ ꯍꯥꯞꯄꯒꯤ ꯃꯦꯀꯞ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ. ꯃꯃꯜꯁꯨ ꯑꯗꯨꯝ ꯍꯣꯡꯉꯦ. ꯑꯗꯣ ꯂꯧꯔꯛꯇ꯭ꯔꯦ ꯑꯩꯁꯨ. ꯁꯤꯅ ꯑꯃꯨꯛ ꯏꯁꯇꯤꯜꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯩꯈꯣꯏꯁꯦ ꯕꯤꯁꯥꯜꯗ ꯑꯣꯏꯅ ꯆꯠꯂꯁꯦꯅ, ꯕꯤꯁꯥꯜꯗ ꯆꯠꯇꯕ ꯀꯨꯏꯁꯨ ꯀꯨꯏꯔꯦ. ꯑꯗꯣ ꯀꯣꯟ ꯐꯦꯡꯅꯕ ꯃꯍꯤꯁꯨ ꯂꯧꯁꯦ, ꯂꯩꯇ꯭ꯔꯦꯅ ꯕꯤꯁꯥꯜꯗ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦꯕꯀꯣ. ꯑꯗꯣ ꯀꯣꯟꯈꯩꯁꯦ ꯁꯨꯝ ꯐꯖ ꯐꯖꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯤꯗ. ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ, ꯈꯨꯅꯨꯡꯁꯤ ꯑꯃ ꯁꯤꯁꯦ. ꯂꯨꯄꯥ 30 ꯈꯛꯇ ꯄꯤ ꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯌꯦꯡꯒꯦꯁꯦ, ꯊꯥꯡꯒꯠꯀꯦ ꯑꯝꯇ. ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ. ꯅꯨꯡꯁꯤꯕ ꯁꯤꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯗꯨꯅ ꯁꯤꯅꯗꯤ ꯁꯤ ꯅꯨꯄꯤꯔꯣ ꯀꯩꯅꯣ ꯁꯤꯁꯨ? ꯂꯩꯔꯦ. ꯑꯃ ꯂꯧꯕꯗ ꯑꯃ ꯐ꯭ꯔꯤ. ꯁꯤꯅ ꯇ꯭ꯔꯦ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯣ ꯇ꯭ꯔꯦ ꯑꯆꯧꯕꯁꯨ ꯌꯥꯎꯔꯦ, ꯃꯆꯥꯁꯨ ꯌꯥꯎꯔꯦ. ꯑꯗꯣ ꯄꯣꯠꯇꯤ ꯂꯣꯏꯅ ꯐꯩꯌꯦ. ꯇ꯭ꯔꯦꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩꯌꯦꯕ. ꯄꯥꯏꯔ ꯌꯦꯡꯕ ꯃꯇꯝꯗ ꯐꯖꯕꯁꯨ ꯌꯥꯝ ꯌꯥꯎꯕꯅꯦ. Three hours later. ꯅꯣꯡꯁꯦ ꯐꯖꯅ ꯃꯪꯉꯦꯀꯣ ꯃꯌꯥꯝ. ꯑꯗꯣ ꯅꯣꯡꯁꯨ ꯃꯪꯉꯦ. ꯑꯗꯣ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯂꯥꯛꯑꯦ. ꯈꯪꯗꯦ ꯅꯣꯡ ꯅꯪꯗꯣꯏꯔꯥ ꯈꯪꯗꯦ ꯋꯦꯗꯔꯁꯦ. ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯔꯒ ꯁꯨꯝ ꯎꯠꯆꯔꯒꯦ, ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯄꯛꯀꯦ ꯚꯤꯗꯤꯑꯣꯁꯦ, ꯈꯨꯟ ꯅꯠꯇ꯭ꯔꯁꯨ. ꯌꯧꯁꯜꯂꯛꯇꯣꯔꯦꯀꯣ ꯅꯤꯡꯊꯦꯝ ꯀꯔꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗꯣ. ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯗ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯨꯗꯣꯏꯅꯦ ꯍꯧꯖꯤꯛ. ꯚ꯭ꯌꯨꯁꯦ ꯐꯗꯤ ꯐꯖ. ꯍꯧꯗꯔꯛꯄꯒꯁꯦ. ꯑꯩꯁꯨ ꯉꯥꯏꯔꯤꯕꯅꯦꯀꯣ ꯊꯔꯣꯏ ꯊꯣꯡꯕ. ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ, ꯑꯗꯨ ꯉꯥꯏꯔꯤꯕꯅꯤ ꯄꯤꯔꯛꯄꯗꯣ. ꯄ꯭ꯂꯦꯠ ꯑꯃ ꯍꯥꯟꯅ ꯂꯧꯔꯦꯕꯀꯣ, ꯃꯍꯥꯎꯗꯣ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦꯅ. ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯤꯌꯦ. ꯄ꯭ꯂꯦꯠ ꯑꯃꯁꯦ ꯑꯗꯨꯝ ꯁꯤꯅ ꯁꯨꯝ ꯌꯥꯍꯟꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯅ ꯑꯂꯨ ꯁꯥꯛ ꯆꯥꯅꯤꯡꯕꯅꯦꯕ, ꯌꯥꯎꯔꯝꯗꯦꯅ ꯄꯀꯣꯔꯥ ꯊꯣꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯦ. ꯆꯥꯁꯜꯂꯦ ꯁꯤꯁꯨ ꯁꯨꯝ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯍꯣꯇꯦꯜꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯁꯤꯗꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛ ꯂꯩꯌꯦꯕꯀꯣ. ꯑꯗ ꯍꯥꯏꯐꯦꯠ ꯆꯪꯉꯛꯁꯦꯅ ꯆꯪꯉꯛꯄꯅꯦꯕꯀꯣ.
nó khô một tiết ra rồi ngang gì đây ôi bạn ngang mà tàn nè ngang ở tàu bạc ngang màu ở tàu bạc màu dầu đấy sao ngôn cái nữa mayam tati ina phajabani ko ningdhiam pukhi mapane haeba ko akhoi ju tharoi chaba lakpani tharoi chare hoji halani asi keno le paro halas halamda ore asi ngaktang sanarakpani abako angangi sanafamni da